a mouse, cause I'm an albatross. I'm an albatross. Hello friends, welcome to my channel. Ekatexi na channel da dum taram nok sharing asi ki video sidi kaina kwani gi WhatsApp ta ikona photo thaba matamda photo du yam thare adu aina photo ro thaba taraga jo aina thare photo do ai imanab du na mi atopa amda haidi share tauge so mai khushi ni tauruge so mai khushi ne ado thari ba aina thari photo do mi atop top da aina haidi ohaning daba aigi friend do aina thari ba friend do adu khatana ohan ba pam bai tare adu aina thari ba photo do so aina mangona password ama haine hari ba password to photo do da sijina dring khai hojiki aina thari ba photo do so yengba sungya yaroi adu ga mana mi atop pam da thage ha taraga so hojiki hari photo do thaba yaroi hojiki aina thari ba friend do adu khatang ta message hojiki hari ba photo do yengba yagani adu comment tawbano khotpano haibadu ai si ki video sida ai fazana haijage aduga ai ki channel asibu subscribe tawbiramo aduga video asi loibamna yengbi hoye ki photo da khoi ki password thambado kamdon thangbadabano haibadu ai video sida uhanjarage first amadi ko WhatsApp ta change WhatsApp changa matung da ai sida hoje ki friend daina thaba photo do ai hoji uhange sida hoji ain thari posi photo ne adu photo thaba se sida hoji password namoina har e adu ai sida password hoji aina thaba photo do si jigi photo ji ne adu si photo je hoji si password ne adu mana mi ato bamda thage taraga jo hoji ki hariba si ki password se dum haigane adu mi du da aina hoji ki password to adu khatane mana namge taraga so aina mangonda password to haidin khai hojiki photo ji mana ju yengba yaroi ado aina mangonda password to hair matungda adum yagani yengba ado sigi aikoi ge photo da password haidi password thamba se kamdong thambanu haibudo ajo ai adum haijarage first amada sigi password se thamna ba gi damakta no application ama daka tani hairibe application do sida leire image pdf se sigi hairibe sigi image pdf se ikoi Play Store dagi first amada download tawbirani adagi ms to pdf converter offline se si ko nambirani nama matung da ahan bada lai se gi india gi flag so adum leire adu si gi posi ko open install tawra matung da open tawrani open tawra matung da sida noi allow namoina khoi gi option lani lakani hariwa option lani do allow nambirani allow nama matung da sigi plus ki icon se ko changbirani plus ki icon chang matung da si gallery da changane gallery da changa matung da khojirigi photo ama select tawrani photo ama select tawra matung da ai hojik sigi photo sidai anauba ma ai khallage photo am khalle khalla matung da khoi sigi danjera nambirani danjera namma matung da sigi angang bi logo am lai si pdf ki logo am lai sida nammani sinama matung da khoi sida enter da khoi gi hojiki ming tharani sida ming do noina thaningba ming am amtun thabiro aduga sir password protection sida password ikoi nambirani adui matung da okay nambirani okay na matung do ki hariba ikoi gi photo do password oigre do sida 8 lakan 8 si ikoi close tawrase adu photo do ji kamdang thaga damna haibdu ikoi photo do gi mingso se leire khan pdf an leire adu kisi gi ikoi gi share gi logo sida ikoi namani share gi logo na matung WhatsApp thola adu WhatsApp sida gi noina hojiki thaningba friend do kanada thaningba no haibdu sida gi khallaga dum tharani si thara matung da ikoi hojiki si namaga yengsi adu ikoi sida hoje password to namase password nama matung da ikoi sigi open se namani open na matung da sumena photo di sumena leirani ado ko sumena tawraga hojiki ikoi na secure oine ikoi gi isa gi aina thari photo do password sumena thamaga
ꯊꯥꯔꯒꯗꯤ ꯑꯩꯒꯤ ꯐꯣꯇꯣꯗꯨꯁꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯑꯇꯣꯞꯄꯗ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄꯥꯁꯋꯥꯔꯗ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯣꯇꯣꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧ